Rural Infrastructure Development Fund gi senthang makhada Lupa Crore kaya changna semkhiba Sawombung to Keibi lambi Chahi phanachattre thawong asi phongna sagul tawbani lambi asigi contractor yauna chief engineer na hapta amagi manungda yengsinduna amuk nouna lambi asi Semgadabani haina khunrakpam assembly constituency gi MLA Thokchom Lokeshwar Mei gi akanba wafam thamlakli lambi asigi oiriba phibam asi yengsiladuna MLA na makhata na hai lambi asi state highway lambi ama oiba maramna House da pukhatkibani adumakpu lambi asi tender fauba tawduna assembly da pass tawduna semkhi lambi asi pakaning thina lawdabagi mamishu lambi asi gi oiriba phibam asina takli thawong asi miyam khangna sagul tawbani oiriba lambi gi phibam asi chief engineer amadi lambi asi bu semliba contractor na hapta amagi manungda laktuna yengsingadabani karigumba hapta amagi manungda laktuna yengsindaba thoklabadi logi oiba mateng lawduna lambi asi sembada chenaba khudingma ki mathakta lokhatom thokpa thabak lokhatlagani haina MLA na thamlakli just inchi maga khoiga point khoiga 1.5 inches height arena sidigi hena yongka ba ongi ko angko ongi ba jose ol maya dine ko ondo se ado idi sida wadadi ni mapang ko jong tawda sa manala ra mane bas mana thickness se adon aina hainin si through press ki through dai hainin se authority na maroina khoigi chimiya ubireba gi yamba tamo subhas na field direct la phira ka da masiji inquiry ma sate brega em ki हमने kumdhabi raga thabak se shui yawi yau de qualify oi de do within hafta asi manang da tawbi na tri pajam mem haura ka na ina matam da hagi bani sigi lambi se arai